ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯗꯨꯅ ꯀꯣꯔꯣꯅꯥꯚꯥꯏꯔꯁꯇꯒꯤ ꯉꯥꯛꯊꯣꯛꯃꯤꯟꯅꯔꯁꯤ꯫ ꯁꯥꯄꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯈꯨꯠ ꯁꯥ ꯇꯣꯏꯅ ꯍꯥꯝꯕꯒꯤ ꯍꯩꯅꯕꯤ ꯊꯝꯕꯤꯌꯨ ꯑꯃꯗꯤ ꯈꯨꯠꯅ ꯃꯥꯏ ꯃꯤꯠꯇ ꯁꯣꯛꯄꯤꯒꯅꯨ꯫ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯥस्क ꯎꯞꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯇꯦ꯫ ꯁꯨꯞꯅꯒꯤ ꯂꯣꯛ ꯈꯨꯕ, ꯂꯥꯏꯍꯧ ꯂꯩꯔꯕ ꯅꯠꯇ꯭ꯔꯒ ꯀꯣꯔꯣꯅꯥꯚꯥꯏꯔꯁꯅ ꯅꯥꯔꯕ ꯂꯣꯏꯅꯅ ꯑꯅꯥꯕ ꯁꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯈꯛꯇꯃꯛ ꯃꯥस्क ꯎꯞꯄꯤꯌꯨ꯫ ꯂꯣꯛ ꯈꯨꯕ, ꯍꯥꯛꯊꯤ ꯈꯟꯕ ꯃꯇꯝꯗ ꯆꯤꯟꯌꯥ ꯈꯨꯝꯖꯤꯟꯕꯤꯌꯨ ꯑꯃꯗꯤ ꯃꯐꯝ ꯆꯥꯗꯅ ꯂꯣꯛ ꯇꯤꯟ ꯁꯤꯠꯄꯒꯤ ꯍꯩꯅꯕꯤ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯌꯥꯔꯤꯕ ꯃꯈꯩ ꯃꯤꯌꯥꯝ ꯄꯨꯟꯗꯅꯕ ꯍꯣꯠꯅꯕꯤꯌꯨ ꯂꯣꯏꯅꯅ ꯂꯣꯛ ꯈꯨꯕ, ꯂꯥꯏꯍꯧ ꯍꯧꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯂꯥꯞꯊꯣꯛꯄꯤꯌꯨ꯫ ꯂꯣꯛ ꯂꯥꯏꯍꯧꯅ ꯆꯤꯡꯕ ꯇꯧꯔꯛꯇꯨꯅ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯛꯇꯕ ꯍꯦꯛ ꯐꯥꯎꯔꯛꯂꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯦꯜꯞꯂꯥꯏꯟ ꯅꯝꯕꯔ 0385241166 ꯗ ꯐꯣꯟ ꯇꯧꯕꯤꯔꯛꯇꯨꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯇꯥꯟꯅꯕꯤꯌꯨ꯫ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯇꯒꯤ ꯏꯁꯥꯕꯨ ꯑꯗꯨꯒ ꯑꯇꯣꯞꯄꯕꯨ ꯉꯥꯛꯊꯣꯛꯅꯕ ꯄꯥꯝꯕꯩꯁꯤꯡ: ꯍꯛꯆꯥꯡ ꯂꯨ ꯅꯥꯟꯅ ꯊꯝꯁꯤ, ꯁꯥꯄꯣꯟꯅ ꯈꯨꯠꯁꯥ ꯇꯣꯏꯅ ꯍꯥꯝꯁꯤ ꯅꯠꯇ꯭ꯔꯒ ꯁꯦꯅꯤꯇꯥꯏꯖꯔ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯏ꯫ ꯂꯣꯛ ꯈꯨꯕ ꯑꯃꯗꯤ ꯍꯥꯛꯊꯤ ꯈꯟꯕ ꯃꯇꯝꯗ ꯆꯤꯟ ꯈꯨꯝꯖꯤꯟꯕꯤꯌꯨ꯫ ꯁꯤꯖꯤꯟꯅꯕ ꯂꯣꯏꯔꯕ ꯇꯤꯁꯨ ꯄꯦꯄꯔꯗꯨ ꯈꯨꯗꯛꯇ ꯃꯈꯨꯝ ꯈꯨꯝꯕ ꯗꯁꯕꯤꯟꯗ ꯊꯥꯗꯕꯤꯌꯨ꯫ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯛꯇꯕ ꯃꯇꯝꯗ ꯗꯣꯛꯇꯔꯗ ꯇꯥꯟꯅꯕꯤꯌꯨ꯫ ꯑꯗꯨꯒ ꯂꯣꯛ ꯊꯨꯡꯕ ꯑꯃꯗꯤ ꯑꯔꯨꯝ ꯂꯥꯏꯍꯧ ꯂꯩꯔꯕꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯒ ꯅꯛꯁꯤꯟꯅꯕꯤꯒꯅꯨ ꯂꯣꯏꯅꯅ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯂꯣꯛ ꯇꯤꯟ ꯁꯤꯠꯄꯤꯒꯅꯨ꯫ ꯁꯥ ꯁꯟꯒ ꯌꯥꯝꯅ ꯅꯛꯁꯤꯟꯅꯕꯤꯒꯅꯨ꯫ ꯅꯤꯡꯊꯤꯅ ꯊꯣꯡ ꯊꯥꯛꯇꯕ ꯃꯨꯟꯗꯕ ꯁꯥ ꯆꯥꯕꯤꯒꯅꯨ꯫ ꯃꯈꯥ ꯇꯥꯕ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯌꯨ 911-123-978-046 ꯑꯗꯨꯒ ꯏꯃꯦꯜ ꯑꯦꯗ꯭ꯔꯦꯁꯅ ncov2019@gmail.com꯫ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯇꯒꯤ ꯉꯥꯛꯊꯣꯛꯅꯕ ꯄꯥꯝꯕꯩꯁꯤꯡ: ꯁꯥꯄꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯇꯣꯏꯅ ꯈꯨꯠ ꯁꯥ ꯍꯥꯝꯗꯣꯛꯄꯤꯌꯨ ꯂꯣꯏꯅꯅ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯑꯦꯜꯀꯣꯍꯣꯜꯒꯤ ꯁꯔꯨꯛ ꯌꯥꯎꯕ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔ ꯁꯤꯖꯤꯟꯅꯕꯤꯌꯨ꯫ ꯂꯣꯛ ꯊꯨꯡꯕ, ꯂꯣꯛ ꯈꯨꯕ ꯅꯠꯇ꯭ꯔꯒ ꯑꯔꯨꯝ ꯂꯥꯏꯍꯧ ꯂꯩꯔꯕꯗꯤ ꯗꯣꯛꯇꯔꯒ ꯇꯥꯟꯅꯕꯤꯌꯨ꯫ ꯂꯣꯛ ꯈꯨꯕ ꯑꯃꯗꯤ ꯍꯥꯛꯊꯤ ꯈꯟꯕ ꯃꯇꯝꯗ ꯈꯨꯠꯅ ꯅꯠꯇ꯭ꯔꯒ ꯇꯤꯁꯨ ꯄꯦꯄꯔꯅ ꯈꯟꯖꯤꯟꯕꯤꯌꯨ꯫ ꯁꯤꯖꯤꯟꯅꯔꯕ ꯇꯤꯁꯨ ꯄꯦꯄꯔ ꯑꯗꯨ ꯈꯨꯗꯛꯇ ꯃꯈꯨꯝ ꯈꯨꯝꯕ ꯗꯁꯕꯤꯟꯗ ꯂꯪꯊꯣꯛꯄꯤꯌꯨ ꯑꯃꯗꯤ ꯈꯨꯠ ꯍꯥꯝꯗꯣꯛꯄꯤꯌꯨ꯫ ꯂꯣꯛ ꯈꯨꯕ, ꯂꯥꯏꯍꯧ ꯍꯧꯕ ꯃꯤꯒ ꯅꯛꯁꯤꯟꯅꯕꯤꯒꯅꯨ꯫ ꯇꯦꯕꯜ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯆꯩ ꯍꯥꯏꯕꯗꯤ ꯇꯦꯂꯤꯐꯣꯟ, ꯀꯤꯕꯣꯔꯗ, ꯃꯥꯎꯁꯅ ꯆꯤꯡꯕ ꯌꯥꯎꯅ ꯊꯝꯂꯤꯕ ꯃꯐꯝꯁꯤꯡ ꯗꯤꯁꯏꯟꯐꯦꯛꯇꯦꯟꯠ ꯁꯣꯂꯨꯁꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯇꯣꯏꯅ ꯇꯩꯊꯣꯛ ꯅꯥꯟꯊꯣꯛꯄꯤꯌꯨ꯫ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯇꯒꯤ ꯉꯥꯛꯊꯣꯛꯅꯕ ꯄꯥꯝꯕꯩꯁꯤꯡ: ꯅꯤꯡꯊꯤꯅ ꯊꯣꯡ ꯊꯥꯛꯇꯕ ꯁꯥ ꯆꯥꯕꯤꯒꯅꯨ꯫ ꯐ꯭ꯔꯣꯖꯟ ꯐꯨꯗ ꯑꯥꯏꯇꯦꯝꯁꯤꯡ ꯅꯤꯡꯊꯤꯅ ꯊꯣꯡ ꯊꯥꯛꯂꯕ ꯃꯇꯨꯡꯗ ꯈꯛꯇꯃꯛ ꯆꯥꯕꯤꯌꯨ꯫ ꯃꯅꯥ ꯃꯁꯤꯡ ꯑꯃꯗꯤ ꯎꯍꯩ ꯋꯥꯍꯩꯁꯤꯡ ꯆꯥꯗ꯭ꯔꯤꯉꯩꯗ ꯁꯦꯡꯅ ꯆꯥꯝꯊꯣꯛꯄꯤꯌꯨ꯫ कोरोना वायरस का मरी लेना खंगनजब खरा चाइना, ईरान, रिपब्लिक ऑफ कोरिया, इटली अमरी जापान लोइनना कोविड-19 न सोहलबा लैबाकसिंगदा चटपीगनु। भारत की मपानदगी लाकपसिंगना एयरपोर्ट अमदी थांगफमसिंगदा लैरिबा हेल्थ एंड इमिग्रेशन ऑफिशियल सिंगदा मखोइना चटलुबा लमसिंगी मतांगदा अइबा चेरोल पिसिंगदबनी।